ꯍꯥꯏ ꯃꯌꯥꯝ ꯇꯥꯔꯤꯡ ꯊꯨꯡꯖꯝ ꯍꯩꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯄꯀꯧꯔꯥ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯄꯀꯧꯔꯥ ꯊꯣꯡꯕ ꯑꯃ ꯑꯗꯒꯤ ꯁꯤꯡꯖꯨ ꯑꯃꯒ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯀꯪꯂꯥꯌꯦꯟꯒ ꯕꯦꯁꯣꯟꯒ ꯄꯥꯛꯅꯝ ꯑꯃ ꯇꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯄꯀꯧꯔꯥ ꯃꯍꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯂꯝ ꯖꯒꯥꯁꯦ ꯆꯤꯜꯂꯤ ꯀꯩꯅꯣꯁꯨ ꯈꯔ ꯅꯦꯝꯃꯤ ꯑꯩ ꯊꯥꯟꯁꯦ ꯁꯤꯗ ꯆꯥꯕ ꯍꯧꯖꯔꯛꯀꯦꯀꯣ ꯍꯥꯎꯋꯦ ꯄꯀꯧꯔꯥ ꯃꯇꯨꯝ ꯍꯥꯎꯋꯦ ꯂꯦꯃꯟꯈ꯭ꯔꯦ ꯀꯩꯅꯣꯁꯦ ꯈꯔ ꯅꯥꯟ ꯐꯪꯗ꯭ꯔꯦ ꯁꯤꯡꯖꯨ ꯄꯥꯎꯗ꯭ꯔꯦ ꯄꯥꯛꯅꯝꯁꯦ ꯍꯥꯎꯋꯦ ꯁꯤꯡꯖꯨꯗꯤ ꯈꯔ ꯍꯥꯎꯔꯦ
아까워. 아까워. 남이 있어. 아까. Nhìn cho hậu á. Juga kayak kolam meja cũng có sở đi nè sang thật đó đưa cháp nó hầu thì cái hầu ra quả không có cái hầu ra cũng dùng cái hầu á hầu á Ma'am, sudah video saya selesai aja. Buka ma'am video na like and subscribe sa video mo do. Mathangi video. thằng đứa động nữa bye 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 bye.